Fuvalla maningda nongmai kapsilakre lau lokpagi thabak tawba ngamdre. Bisnupur district ki Fuvalla amasung Naran Saina maning hai kenel wangmadagi kuki militant singna nongmai kapthorakre. Hairiba mafam aduda lau lokpagi thabak tawnanaba satkiba laumi sing sengkhanarakre. Ngarang ayuk pung 9 lom tabada Fuvalla maninggi singkhongdagi nongmai rauna ma kapthorakhe. Makata na pung 9 ga minute kuntra khare helakpa matamdasu nongmai kapthorakibani haire. Maduna maram oiraga Fuvalla maning amasung Naran Saina maningda lau lokpagi thabak tawnanaba satkiba laumi sing thabak suba ngamdana sengkhanarakhibane. Nakala maromda mafam adubu ngakseliba CRPF ki maikaidagide ngarang kut festival ga mari lainana kuki singna nongmai kapane laumi singda kaplakpa nati haina phongdoroki haire. Kuki singna mafam anidagi nongmai kaptharakre. Ngarang ayuk pung 5 minute ni fu tabada Bisnupur district ki lonaba Churachandpur district ki chingi saruk singdagi kuki militant singna nongmai kaptharakre. Thawdok asigi matangda police tagi phangba pawda Moirang police station gi manung sanba Churachandpur district ke Mongat kuki khuldagi nongmai kaplakhe. Loina na ngarang ayuk pung 8 khare helakpadasu Saikot PS ki manung sanba Lailoi Phai Dongyang kuki khuldagi bom yauna nongmai round kaya marum kaplakhe. Adubu thawdok anisida sogapandi yaukhide. Thawdok thokpham sing aduda security na section thawrang lokhotkre haire.